Kurumjari Kangleicha Pumnamak Ngasidi clarification amata tawjage madudi kudong chadaba khara leibana channel asigi content hongdokjare masida mayamna warau bidanaba haijari channel asibu makhatana support adumak tawbikho channel asina mayamda araiba moongda yamna laina lausan bai ngamgadaba moongda fake oiba content da explain tawjarake adudi haujik content makha chatharasi wari asi North Korea kauba leibak asina matau karamna democracy chatlambadagi dictator da onkibage haibado mayamda bhap tanaba honajage super power ni haijaba Soviet Union matamduda Russia na luchingduna haujik tokhaiba Leibak Oikhiba Ukraine Belarus Kazakhstan Uzbekistan Georgia asna singba Leibak tara manga pullaga semba Leibak amani hairiba Soviet Union gi leingaklon wakhallon matamduda North Korea da sasan tawkhiba Kim Il Sung atopa superpower oiriba United States ka Cold War tawkhiba human right mangsalakhiba amadi opposition Kamdouna mutkhiba haibasigi matangda nainaragadi mapung phana dictator oirakhibagi maruiba maramsing khangba ngamgani adudi mayam aikhoi haujik 1945 World War II matam asidagi wari asi haurasi apunba Korea Japan gi leingaklon gi makhada leiba Leibak amani adubu World War II asi loiraba matungda Korea Japan dagi ningkha tamlabasu mapung phana ningtamba Leibak amadi kauba yadri matang asidagini Korea bu Leibak ani thuklaklibasi superpower oiriba United States amadi Soviet Union Korea gi leimaidagi hankhide Korea bu 38 parallel haiduna North amadi South ani thokna khaidokhi 38 parallel haibasi Korea bu tangkhai khaidokliba ngamkhai adubuni North Korea na South Korea bu lausinduna apunba Korea ama sasan tawnaba honakhi 1950 dagi 1953 faubagi North amasung South Korea gi landa North Korea na South Korea bu khudum chanduna thamki asumna 1953 da Korean Armistice Agreement ama sign tawnaduna South Korea bu thadokuna North Korea chatki South Korea United States ki makhada yamna thuna military chawkhatpa leibak ama oikhi masigi maramsina North Korea hena military mapangal kalhannaba honakhi tapna Soviet Union na pamba lambida North Korea pusinki Kim Il Sung bu hangi lai phadiwi ohenduna khudingmak Soviet Union na sasan tawki masigi sauraba maram amadi lay madudi South Korea dana United States na mateng pangli United States ki watabu tari aduna Soviet Union na North Korea bu mapanggal kalhalibani matang asida aikhoina khangjanba yaba maru oiba wafam kharasu leiri madudi matamduda superpower oiba pamba Leibak ani lay Soviet Union amadi United States ni superpower haibadi malem prithvi sida khwaidagi mapanggal kanba tanaba adubuni Cold War amasu kanna Soviet Union amadi United States anigi marakta leirami Cold War haibadi mapan thokna lan tawdana manungda ungkhatnaba adubuni Cold War asigi asengba mafamdi
कोरियागी लैमाइदा ओइखी सोवियत यूनियन अमदी यूनाइटेड स्टेट मागी वाखलोना हेना चुम्मी खंजरीबनी खुदोंग चाबा असी लौदुना नॉर्थ कोरियाना डिक्टेटर ओइबदा चावना मतेंग ओइखी मतमदुगी ओपोजिशन पार्टी करी तौदुना लेखिबना नॉर्थ कोरियाबु डिक्टेटर ओइबदगी कनबा ngamhौद्रिबनो वारी से मखा अमुक चथरसी सोवियत यूनियन की लिचिंग मखादा नॉर्थ कोरिया दा किम इल संगना लुचिंगबा ओइबा मतमदा ओपोजिशन पार्टी खकनतना अतोपा सरकार अदुगी मायोक्ता लैबा मखै उपाय अमा तौदुना नमथबिरमी मखा नैनखिसी किम इल संग गी सरकारना नानथोकपा ngamlaroidaba रूल कया थमजलमी कयामुक रूल कनबगे हाइबदा ओपोजिशन पार्टी फाव उपाय अमत लैखिदे मतमदुगी सरकार की मायोक्ता लैबा मी हेक लैबगा अरानबा मराल कया मरुम पिसिंदुना नमथरमी ओपोजिशन पार्टी ओइरबसु पार्टी मनुंगदा मचेत तारबदी उपाय अमा तौदुना यानबा लोइसिन्नरमी अदुगा सरकार दा अकाइबा पीबा याबा ओपोजिशन पार्टी नत्रगना सरकार बु यादबा मियोइना अचुम्बा nganglaklabadi ahakpa dandi pirami dandi sing adugi manungda jail da thamba ot naiba amadi hatokpagi dandi phau pirami Kim Il Sangna aronba sarkar gi lanmi phau sijinnaduna prajabu yam kanna ngak senduna sarkar gi mayokta mi leibra haina thidoklami Kim Il Sangi imungna Japan dagi ningkha tamnaba honarambana praja mayamnasu mabu sogatpirami adubu mamai thangdadi praja gi hak khongaunaba luchingba oirakhi Kim Il Sangna mahakna pairiba pham adu atopana yelaktanaba thabak thorom kayamarum paikhalakhi Kim Il Sangna sarkar paiminariba कांगलुप्तगी मागा मोद चानादबा मियोइसिंग लोकथोकपा हौरक्खी लानमीगी लुचिंगबा फाव पामद्रबदी सिंदोखी मागी मायोक्ता लैबा खुदिंगमक तपना नमथखी मागी मायोक्ता लैबा मियोइसिंगी खोलाव मेंसिनखी किम इल संगी मायोक्ता लैबा खुदिंगमक अवाबा ताहनखी सरकार की मायोक्ता कनामत लेप्तनबा आइन कया मरुम चटनरमी अचुम्बगी खोलाव ngang फाव थिंजिनखी प्रजा मियामदा असुमना संतोकलमी मदुदी किम इल संग असे नॉर्थ कोरियाबु कनबीनबा अमत ngairaba मियोइनी हाइरमी प्रजा मियामबु ममित्ता उच्चाइरमी असुमना असुम किमगी इमुंग गी मियोइसिंगना नॉर्थ कोरिया दा शासन असी मखा ताना चत किम इल संग लैखिद्रबा मतुंग किम जोंग इल ना लुचिंगबा ओइखी हौजिकना किम जोंग उन ना शासन मखा चथरी मयामना खंजनबा याबदी डिक्टेटर गी लैबाकता लैरिबा मियोइसिंग असी नुंगाइना निंगतमना लैबा नते अदुना असिगुम्बा शासन असी अखोइगी लैबाकता थोक्तबा ओइसनु हाइरगा वारी असी matang asida loisinjari mayamna na content asidagi lausing gyan phangbiragadi channel asibu madi share tawbiramu mathangi video da amuk punna thengnarasi asigidi kainarasi